Assembly Road. Sunday Assembly Road later. Sitangweban areas, supermarkets, Nakatin areas, right later. Sirim Laga Sunda. Sirims area, Sirims Lambi later. So, this is a Hiroshima Bajus on the later. Lango. Sina Siad is a normal. Sunda Sidangalisa. This is Ayus Hospital. Ayus Hospital. Ini kari se building se mi am pulai ya dawa sawa loi batanga ya building ni mathak ta kakhlak ba pajatra se tungdang gi view se si BSNL tower ne ada ngal se BSNL tower BSNL rims manaki da kai na ai thi site hi singi leirang hi everybody ma'am na ba hi si mafam se sawa loi dri kakhlai mat mathak ta mai mai kakhlak ni makha ure ode nang sonda Assembly Road sonda le sina langol sing do khoi sajibu daga kahabat sing do sina ICR department hi ni wow mandakini chak chare yamna dark oi ai si kaino ne si sab loidri mai tha ja mathak ta ne ka khalai mai thandre dark oi pham da ta yar ba horror story ki life ni na dark oi pham da ki sidi leinare sida mi leinare sidi mi leinare sidi leitri ba ko ina ka khali se leitri ma khad mi chali jo gari ga chale gari em sang to mo office te la pa yam ni ma'am chak chana rabo ai di chare chak tu nga chakin to ba lambi do pi ang yam le ho do tan na mathak ta ka ra ga mathak to ni chat lau lambi je mi chu ga cheli ada sat li mi kha chelau ba mi mari manga chelau ba lambi do aduna mathak ta ka khala bain aina dum wari lina bi ya na ramadi nungai dong ne khoi ma sen kai dori ge chak to dum chat li na na chat ke na wari ga lina ra samaina phone da wari sana bai type ta conference bi ra sana do adai type ta sana ya ram li nungai dong ne message ki mahut ta ya ba ya lo ai di khang thi ya khang mi ho di hai ron khang ya bra si ba adai si ge sao loi di kai ba ho ri ta ni si ka da ta si ko na ta ni tangkul charge swai le re tangkul charge maitai charge lampel gi adoi kokomi gi moi gi office som da leiba si lagana tangkul charge le re
ꯌꯥꯕꯅꯤ 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 ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯁꯥꯔꯛꯀꯅꯤ ꯁꯥꯔꯁꯅꯨ ꯃꯣꯏ ꯊꯣꯛ ꯁꯥ ꯂꯣꯏꯔ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒ ꯁꯣꯝꯅ ꯂꯩꯔꯤꯁꯦ ꯑꯩ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯂꯥꯡꯒꯣꯜꯅꯤ ꯁꯣꯝ ꯁꯥꯏꯠꯁꯦ ꯂꯥꯡꯒꯣꯜꯁꯦ ꯍꯥꯟꯅꯗꯤ ꯃꯤꯒ ꯑꯃꯨꯛ ꯇꯥꯟꯅꯔꯝꯗꯅ ꯑꯩ ꯂꯥꯏꯠ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯨꯀꯤꯗꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀ꯭ꯋꯥꯇꯔꯁꯤꯡꯁꯦ ꯁꯤ ꯀ꯭ꯋꯥꯇꯔꯒ ꯁꯤ ꯃꯃꯥꯡꯒꯤ ꯀ꯭ꯋꯥꯇꯔꯁꯤꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯔꯦ ꯖꯥꯐ꯭ꯂꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯃꯣꯏꯗ ꯋꯦꯜꯐꯤꯌꯥꯔ ꯐꯪꯕꯁꯦ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯁꯨꯃꯥꯏꯅꯗꯤ ꯐꯪꯕ ꯏꯁꯇꯦꯠ ꯑꯃꯐꯥꯎ ꯌꯥꯎꯔꯝꯃꯣꯏꯕ ꯃꯣꯏꯗ ꯇꯧꯔꯤ ꯀ꯭ꯋꯥꯇꯔꯗꯒꯤ ꯀꯩꯗꯒꯤ ꯃꯣꯏꯗ ꯂꯣꯏ ꯋꯦꯜꯐꯤꯌꯔꯁꯦ ꯄꯤꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯄꯦꯜꯂꯛꯇꯅ ꯃꯁꯥꯒꯤ ꯇꯥꯜꯂꯛꯏꯅꯦꯕ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯑꯣꯏꯗꯤ ꯅꯍꯥꯟ ꯂꯣꯏꯁꯤꯟꯈ꯭ꯔꯗꯧꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯗꯦ ꯁꯤ ꯍꯥꯟꯅ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤꯁꯦ ꯁꯤꯉꯣꯡꯁꯦ ꯑꯩꯈꯣꯏ 90% ꯍꯥꯏꯒꯦ 90% ꯍꯥꯏ ꯍꯦꯟꯕꯨ ꯍꯦꯜꯂꯝꯅꯤ ꯃꯣꯏ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤ ꯁ꯭ꯋꯥꯏꯁꯦ ꯂꯥꯡꯒꯣꯜꯒꯤ ꯀ꯭ꯋꯥꯇꯔꯁꯦ ꯑꯗꯨ ꯄꯦꯜꯂꯛꯇꯅ ꯃꯁꯥꯒꯤ ꯇꯥꯜꯂꯛꯏ ꯑꯦꯁ ꯇꯤ ꯀꯣꯇꯥꯗꯩꯁꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯀꯣꯇꯥꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯀꯣꯇꯥꯒꯤ ꯀꯣꯇꯥ ꯉꯥꯛꯇ ꯃꯣꯏꯅ ꯉꯥꯛꯇꯪ ꯂꯩ ꯁꯤ ꯃꯃꯥꯡꯉꯩꯁꯤ ꯀꯨꯀꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯤꯁꯦ ꯁꯤꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄ ꯃꯤꯁꯤꯡꯒꯤ ꯆꯔꯆ ꯑꯃ ꯂꯩ ꯑꯥꯗ ꯂꯩꯁꯦ ꯁꯤ ꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕꯀꯣ ꯁꯤꯁꯦ ꯆꯔꯆꯅꯦꯕ ꯁꯤꯁꯦ ꯁꯦ ꯅꯨꯡꯗꯥꯡꯁꯤ ꯐꯖ ꯎꯗ꯭ꯔꯤ ꯀꯅꯥ ꯀꯅꯥ ꯈꯟꯅꯔꯒꯦꯁꯦ ꯏꯃꯨꯡꯒ ꯈꯟꯅꯕꯩ ꯈꯨꯟꯗ ꯑꯣꯠ ꯄꯥꯏꯒꯦ ꯇꯧꯔꯤ ꯁꯣꯝꯗ ꯏꯃꯨꯡꯒ ꯈꯟꯅꯔꯒꯕꯨ ꯄꯣꯠ ꯄꯥꯏꯔꯒ ꯐꯕ ꯐꯖꯅ ꯉꯥꯡꯅꯗꯅ ꯐꯖꯅ ꯀꯔꯤꯗ ꯁꯣꯏꯔꯤꯅꯣ ꯀꯔꯤ ꯈꯟꯅꯩꯅꯣ ꯍꯥꯏꯗꯣ ꯇꯥꯟꯅꯔꯒ ꯐꯗꯧꯅꯤ ꯄꯣꯠ ꯄꯥꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯈꯟꯅꯔꯛꯑꯅꯤ ꯍꯣꯔꯦꯟ ꯄꯣꯠꯇꯣ ꯄꯥꯏꯁꯤꯜꯂꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯈꯟꯅꯔꯛꯑꯅꯤ ꯌꯨ ꯍꯥꯏꯁꯦ ꯀꯔꯤꯃꯠꯇꯦ ꯌꯨ ꯍꯥꯏꯁꯦ ꯏꯁꯥꯅ ꯏꯁꯥ ꯀꯥꯎꯍꯟꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯊꯛꯑꯣꯏꯗꯕꯅꯤ ꯊꯛꯑꯁꯨ ꯄꯦꯛ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯊꯛꯄ ꯌꯥꯗꯦ ꯑꯣꯟꯂꯤ 3 ꯄꯦꯛ ꯊꯛꯄ ꯂꯣꯏꯔꯒ ꯏꯁꯥꯅ ꯏꯁꯥ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯇꯣ ꯊꯛꯑꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯄꯩꯁꯥꯁꯨ ꯃꯥꯡꯕ ꯍꯛꯆꯥꯡꯁꯨ ꯃꯥꯡꯕ ꯏꯖꯠꯁꯨ ꯃꯥꯡꯕ ꯍꯥꯏꯗꯣ ꯖꯥꯐ꯭ꯂꯤꯛ ꯍꯥꯏꯃ ꯖꯥꯐ꯭ꯂꯤꯛ ꯑꯩꯅ ꯑꯩꯁꯦ ꯅꯉꯣꯟꯗ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯇꯥꯟꯅꯕꯅꯦ ꯅꯪꯅ ꯄꯣꯠ ꯄꯥꯏꯔꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯤ ꯃꯐꯝꯒꯁꯦ ꯍꯥꯟꯅꯗꯤ ꯁꯤ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯑꯁ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯊꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯝꯐꯦꯜ ꯄꯥꯠꯇ ꯅꯣꯡꯉꯥꯜꯂꯒ ꯂꯝꯐꯦꯜ ꯄꯥꯠꯇ ꯃꯌꯥꯝ ꯊꯤꯕ ꯂꯥꯛꯅꯔꯝꯃꯤꯅꯤ ꯂꯝꯐꯦꯜꯗ ꯃꯤ ꯇꯥꯗꯕꯒꯤꯀꯣ ꯃꯤꯁꯦ ꯍꯥꯠꯇꯣꯛꯑ ꯂꯪꯊꯣꯛꯑꯝꯃꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯥꯟꯅꯁꯦ ꯊꯤꯕ ꯂꯥꯡꯅꯩ ꯍꯥꯏꯅꯔꯝꯃꯤꯅꯤ ꯁꯤ ꯃꯐꯝ ꯕꯤꯜꯗꯤꯡꯒ ꯁꯥꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯀꯔꯤꯝ ꯂꯩꯔꯝꯕꯣꯅꯤ ꯁꯤꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯝꯃꯤ ꯑꯉꯥꯡ ꯀ꯭ꯔꯤꯀꯦꯠꯀ ꯁꯥꯟꯅꯔꯝꯃꯤꯅꯤ ꯁꯤ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯥꯔꯛ ꯑꯃ ꯁꯥꯅꯤ ꯑꯩꯈꯣꯏꯒꯤ ꯚꯨꯠꯀꯤ ꯋꯥꯔꯤ ꯈꯔ ꯇꯧꯔꯛꯑꯣ ꯀꯣꯔꯧ ꯋꯥꯏꯇꯤ ꯚꯨꯠꯀꯤ ꯋꯥꯔꯤꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯚꯨꯠꯀꯤ ꯋꯥꯔꯤꯕꯨꯗꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯂꯤꯔꯝꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯍꯟ ꯂꯤꯔꯝꯕ ꯅꯠꯇꯕ ꯑꯃ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯃ ꯑꯩꯅ ꯀꯩꯅꯣꯗ ꯂꯩꯔꯤꯉꯩꯗ ꯀꯣꯔꯠꯂꯦꯟꯗ ꯂꯩꯔꯤꯉꯩꯗ ꯀꯣꯔꯠꯂꯦꯟ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯩ ꯀꯥꯈꯠꯈ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝ ꯂꯩꯕꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ
ꯀꯦ ꯁꯅꯝ ꯍꯥꯏꯅ ꯑꯃ ꯂꯩꯇ꯭ꯔꯥ ꯂꯥꯏꯒ ꯂꯩꯗꯧꯕ ꯃꯥꯜꯂꯤꯀꯣ ꯂꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯂꯩꯕꯁꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯊꯥꯖꯔꯗꯤ ꯂꯣꯏ ꯂꯩꯔꯦ ꯊꯥꯖꯗ꯭ꯔꯒꯗꯤ ꯂꯩꯇ꯭ꯔꯦ ꯊꯥꯖꯗ꯭ꯔꯒꯗꯤ ꯃꯣꯡꯐꯝ ꯂꯩꯞꯄꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯣ ꯊꯥꯖꯔꯒꯗꯤ ꯂꯣꯏ ꯂꯩꯔꯦ ꯊꯥꯖꯔꯗꯤ ꯂꯐꯨ ꯃꯅꯥ ꯂꯦꯡꯉꯨꯕ ꯚꯨꯠꯅꯤ ꯂꯥꯏꯅꯤ ꯍꯥꯏꯅꯩ ꯑꯃꯝꯕꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣꯀꯣ ꯍꯥꯏ ꯅꯥꯎꯕ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯀꯦ ꯁꯅꯝꯗ ꯑꯩꯅ ꯂꯩꯔꯤ ꯃꯇꯝꯒꯤꯅꯦꯕ ꯀꯦ ꯁꯅꯝꯒꯤ CRP ꯀꯦꯝ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯩꯕ ꯃꯇꯝꯗ ꯂꯤꯔꯁꯤꯔ ꯂꯤꯔꯔꯣꯏꯁꯤꯔ ꯃꯌꯥꯝ ꯀꯅꯥ ꯇꯥꯔꯤꯒꯦ ꯋꯥꯔꯤꯁꯤꯕꯨ ꯀꯥꯂꯦꯟ ꯊꯥꯒꯤ ꯁꯨꯇꯤꯒꯤ ꯄꯥꯔꯠ 3 ꯃꯨꯛ ꯅꯝꯃꯛꯑꯣ ꯂꯤꯔꯛꯑꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯁꯨꯇꯤ ꯄꯥꯔꯠ 3 ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯁꯤꯔꯣ ꯀꯩꯅꯣꯒꯤꯗꯣ ꯀꯦ ꯁꯅꯝꯒꯤꯗꯣ ꯀꯦ ꯁꯅꯝꯗ ꯑꯁꯦꯡꯕ ꯊꯣꯛꯄꯅꯦ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ 19 ꯀꯌꯥꯗꯅꯣ ꯑꯩꯈꯣꯏ ꯀꯨꯀꯤꯒ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯈꯠꯅꯗꯅ ꯍꯥꯠꯅꯈꯤꯕꯗꯣ 1992ꯗ 92 95 ꯑꯗꯨꯋꯥꯏꯗꯔ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯏꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯦ ꯁꯅꯝ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯀꯦ ꯁꯅꯝ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒ ꯃꯣꯏꯁꯤ ꯕꯁ ꯑꯃ ꯏꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯥꯡꯕꯨ ꯀꯨꯀꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯐꯝ ꯑꯣꯏ ꯂꯩꯔꯝꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕ ꯑꯍꯥꯟꯕ ꯕꯁ ꯑꯃ ꯏꯟꯊꯔ ꯍꯥꯠꯈꯤ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯕꯁ ꯑꯃ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯃꯣꯏꯅ ꯂꯣꯈꯥꯗ ꯏꯟꯊꯔꯒ ꯍꯥꯠꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯨꯡ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯉꯥꯉꯣꯝ ꯗꯨꯝꯕ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯗꯨꯝꯕ ꯍꯥꯏ ꯃꯥꯜꯂꯦ ꯕ꯭ꯔꯣꯒꯤ ꯁꯛ ꯎꯠꯂꯛꯑꯣ ꯑꯗꯨꯅ ꯁꯛꯇꯤ ꯎꯠꯄ ꯌꯥꯗꯦ ꯁꯛ ꯎꯠꯂꯗꯤ ꯐꯔꯛ ꯇꯥꯅꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯛꯇꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯁꯛ ꯑꯣꯏꯗꯕꯀꯣ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯁꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯅꯅꯦ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯃꯥꯟꯕ ꯃꯤꯅ ꯑꯗꯨꯅꯅꯦ ꯁꯛ ꯎꯠꯄ ꯌꯥꯗ꯭ꯔꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯍꯩꯇꯅ ꯑꯗꯨꯝ ꯂꯤꯕꯅꯤꯗ ꯄꯪꯂꯤꯗ ꯂꯤꯍꯟꯕꯅꯤꯗ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯝ ꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯍꯩꯄꯣꯟꯇꯦ ꯀꯩꯁꯨ ꯍꯩꯇꯅ ꯑꯗꯨꯝ ꯂꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯈꯔ ꯍꯥꯞꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯤꯕꯅꯤꯗ ꯍꯩꯕꯗꯤ ꯅꯠꯇꯦ ꯀꯩꯁꯨ ꯃꯤꯡꯗꯤ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯗꯨꯗꯤ ꯑꯔꯣꯏꯕꯐꯥꯎ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯈꯪꯗ꯭ꯔꯤꯗꯣ ꯆꯍꯤꯗꯤ 35 ꯁꯨꯔꯦ ꯒꯥꯔꯤꯔ ꯑꯃ ꯆꯠꯂꯤꯁꯦ ꯃꯤꯁꯦ ꯇꯞ ꯇꯞꯅ ꯊꯣꯛꯅꯈ꯭ꯔꯦ ꯃꯤꯁꯤꯡꯁꯤ ꯌꯦꯡꯉꯝꯕꯅꯦ ꯂꯥꯏꯚꯁꯦ 35 ꯉꯥꯏꯈ꯭ꯔꯦ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯁꯦꯀꯣ ꯁꯨꯃꯥꯏꯅ ꯃꯨꯠ ꯂꯩꯔ ꯀꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ
ꯋꯥꯔꯤꯁꯨ ꯌꯥꯎꯗꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯎꯠꯂꯦ ꯀꯥꯏꯅꯣ ꯀꯅꯥ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝ ꯈꯔꯅ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯍꯥꯏꯗꯨꯅ ꯂꯥꯏꯛꯀ ꯇꯧꯕꯤꯔꯛꯏ 3ꯀ ꯇꯧꯔꯛꯑꯦ ꯂꯥꯏꯛꯀꯁꯨ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ 3 ꯇꯧꯕꯤꯕꯒꯤ ꯁꯤ ꯈꯛꯇꯪ ꯎꯠꯄꯗ ꯂꯥꯏꯛ 3 ꯇꯧꯔꯤ ꯍꯥꯏꯕꯅꯦ ꯂꯥꯁꯇ ꯚꯤꯗꯤꯑꯣꯒꯤ ꯂꯥꯁꯇ ꯍꯥꯏꯔꯤꯗꯨꯗꯤ ꯚꯤꯗꯤꯑꯣꯒꯤ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯅ ꯌꯦꯡꯕꯅꯤꯅ ꯁꯤ ꯗꯨꯝꯕꯥꯗ ꯌꯦꯡꯕꯅꯤꯅ ꯈꯪꯉꯤꯁꯦ ꯌꯦꯡꯗꯕꯩꯅꯦ ꯑꯃꯗꯨꯅ ꯈꯪꯗ꯭ꯔꯤꯁꯦ ꯀꯣꯔꯧꯅ ꯈꯪꯗ꯭ꯔꯤꯁꯦ ꯌꯦꯡꯗꯕꯩꯅꯦꯕ ꯂꯥꯁ ꯐꯥꯎ ꯌꯦꯡꯗꯕꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯐꯗꯤ ꯐꯖꯕ ꯌꯥꯔꯤ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯃꯤꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯒꯤ ꯍꯦꯛ ꯋꯥꯕꯅꯤ ꯐꯗꯤ ꯐꯖꯕ ꯂꯝꯅꯤꯕ ꯅꯨꯡꯉꯥꯏꯕ ꯏꯪꯕꯁꯨ ꯌꯥꯝ ꯏꯪꯗꯕ ꯁꯥꯕꯁꯨ ꯁꯥꯗꯕ ꯆꯥꯕꯁꯨ ꯂꯣꯏ ꯍꯥꯎꯕ ꯐꯖꯗ꯭ꯔꯁꯦ ꯍꯧꯖꯤꯛꯀꯁꯤꯗꯤ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇꯗꯤ ꯃꯩ ꯍꯧꯅꯤ ꯁꯥꯔꯤꯅꯤ ꯁꯤꯗꯤ ꯀꯔꯤꯝ ꯁꯥꯄꯣꯟꯇꯦꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯐꯝꯅꯦꯕ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯅꯦꯆꯔꯁꯨ ꯑꯃꯨꯛꯀ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯌꯦꯡꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯑꯩꯒꯤ ꯃꯤꯡꯔꯣ ꯂꯣꯌꯥꯉꯥꯟꯕ ꯍꯥꯏꯔꯒꯦꯀꯣ ꯂꯣꯌꯥꯉꯥꯟꯕ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯀꯔꯤ ꯍꯥꯏꯕ ꯍꯣꯝ ꯒꯥꯔꯗꯀꯤ ꯍꯦꯠꯀ꯭ꯋꯥꯇꯔ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯎ ꯁꯥꯏꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯏꯁꯤꯡ ꯇꯨꯡꯉꯦꯕ ꯁꯤ ꯃꯐꯝꯁꯦ ꯐꯧ ꯊꯥꯔꯤꯅꯦ ꯑꯗꯩꯁꯦ ꯑꯃꯨꯛ ꯁꯤꯒ ꯑꯉꯧ ꯑꯃ ꯄꯥꯏꯔꯤꯁꯦ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯇꯥꯏꯝ ꯄ꯭ꯂꯦꯠꯇꯨꯅꯦꯕ ꯊꯧꯔꯤ ꯇꯧꯔꯒꯀꯣ ꯊꯦꯠꯂꯤꯅꯦꯕ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯀꯇꯛ ꯃꯈꯣꯟ ꯊꯣꯛꯑꯦ ꯑꯗꯨꯒ ꯎꯆꯦꯛꯇꯣ ꯇꯥ ꯉꯝꯗꯕ ꯌꯦꯡꯉꯣꯁꯤ ꯐꯧ ꯈꯔ ꯊꯥꯏ ꯄ꯭ꯔꯣꯒꯤ ꯕꯨꯠ ꯀꯩ ꯂꯝꯗꯩꯅꯣ ꯂꯝꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯕ꯭ꯔꯣꯒꯤ ꯕꯨꯠ ꯌꯦꯡꯗ꯭ꯔꯗꯤ ꯆꯥꯛꯀ ꯆꯪꯗ꯭ꯔꯦ ꯑꯗꯨꯏ ꯐꯔꯛ ꯇꯥꯗ꯭ꯔ ꯆꯥꯛ ꯆꯪꯗ꯭ꯔꯗꯤ ꯀ꯭ꯔꯣꯛ ꯍꯥꯏ ꯅꯣꯡꯃ ꯎꯅꯕ ꯑꯣꯏꯔꯁꯨ ꯌꯥꯏꯗꯅ ꯍꯥꯏꯔꯛꯑꯣ ꯑꯦꯗ꯭ꯔꯦꯁ ꯌꯥꯏꯗꯅ ꯍꯥꯏꯕꯀꯣ ꯅꯣꯡꯃ ꯎꯅꯕ ꯌꯥꯏꯗꯅ ꯎꯅꯕꯕꯨꯗꯤ ꯌꯥꯏ ꯑꯦꯗ꯭ꯔꯦꯁ ꯂꯩꯐꯝꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯚꯤꯗꯤꯑꯣ ꯑꯝꯗ ꯐꯖꯅ ꯎꯠꯂꯛꯀꯦ ꯂꯥꯏꯞꯇ ꯍꯌꯦꯡ ꯑꯩ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯁꯤꯗ ꯂꯩ ꯊꯕꯛ ꯃꯐꯝ ꯂꯩꯕꯅꯤꯅ ꯂꯥꯏꯚ ꯑꯃ ꯊꯥꯔꯛꯀꯦꯕ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯄꯗ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ 13 ꯂꯥꯏꯛꯁ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅ 90ꯃꯨꯛ ꯌꯧꯔꯝꯃꯅꯤ ꯑꯗꯨꯒ ꯂꯥꯏꯛꯅ 18 ꯈꯛ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯤꯒ ꯀꯩꯅꯣꯝ ꯂꯩꯌꯦ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯃꯥꯒꯤ ꯐꯦꯁꯕꯨꯛꯀꯤ ꯐꯣꯂꯣꯋꯔꯁꯦ 19,000 ꯈꯔ ꯍꯦꯜꯂꯦ 1,000 ꯌꯧꯗꯣꯔꯦꯕ ꯃꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯂꯥꯏꯛ 19 10 ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯂꯥꯛꯄ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯂꯥꯏꯛꯅ 19 ꯈꯛ ꯂꯥꯛꯏ ꯐꯣꯂꯣꯋꯔꯅ 10,000 ꯁꯨꯔꯦꯌꯦ ꯑꯩꯅ ꯅꯣꯛꯄꯁꯤꯗꯤ ꯊꯥꯡꯃꯩꯕꯟ ꯈꯪꯉꯦ ꯁꯤ ꯂꯩꯔꯦ ꯇꯣ ꯁꯤꯗꯒꯤ ꯎꯏꯌꯦ ꯁꯤꯅꯤ ꯊꯥꯡꯃꯩꯕꯟ ꯑꯦꯔꯤꯌꯥꯅꯤꯁꯦ ꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗ ꯁꯤ ꯊꯥꯡꯃꯩꯕꯟꯁꯦ
ꯁ꯭ꯋꯥꯏꯁꯤ ꯂꯩꯔꯝꯃꯤ ꯊꯥꯡꯃꯩꯕꯟꯁꯦ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯊꯥꯡꯃꯩꯕꯟ ꯑꯦꯔꯤꯌꯥꯅꯤ ꯁ꯭ꯋꯥꯏ ꯑꯗꯒꯤꯁꯦ ꯑꯦꯝ ꯑꯦꯟ ꯏꯁꯇꯣꯔꯒꯤ ꯉꯥꯟꯕꯗꯣ ꯃꯥꯜꯂꯤꯅꯦ ꯑꯦꯝ ꯑꯦꯟ ꯏꯁꯇꯣꯔ ꯑꯣꯏꯔꯝꯅꯤ ꯁꯤꯁꯦ ꯅꯠꯇꯦ ꯑꯦꯝ ꯑꯦꯟ ꯏꯁꯇꯣꯔꯗꯨꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯗꯣ ꯅꯨꯡꯗꯥꯡꯒ ꯃꯣꯏ ꯄꯥꯔꯇꯤꯒ ꯇꯧꯕ ꯃꯐꯝꯗꯣ ꯑꯗꯨ ꯍꯣꯇꯦꯜꯗꯨꯅꯦ ꯁꯤꯁꯦ ꯕꯤ ꯑꯥꯔ ꯇꯤ ꯑꯦꯐ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡ ꯆꯥꯔꯦ ꯕꯨꯠꯇꯣ ꯌꯦꯡꯉꯣ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒ ꯆꯩꯔꯥꯎ ꯆꯤꯡꯗꯨ ꯁꯤ ꯂꯩꯔꯦ ꯑꯩ ꯎꯠꯂꯛꯀꯦ ꯆꯩꯔꯥꯎ ꯆꯤꯡꯗꯣ ꯁꯤ ꯂꯩꯔꯦꯕꯀꯣ ꯁꯤꯗꯒꯤ ꯎꯕꯅꯦ ꯃꯩꯗ ꯃꯝꯃꯤꯅꯦ ꯃꯐꯝꯁꯦ ꯁꯤ ꯂꯩꯔꯦ ꯆꯩꯔꯥꯎ ꯆꯤꯡꯗꯨ ꯇꯨ ꯁꯤ ꯉꯥꯜꯂꯤꯁꯤ ꯎꯕ꯭ꯔꯥ ꯃꯊꯛꯇ ꯉꯥꯜꯂꯤꯁꯦ ꯆꯩꯔꯥꯎ ꯆꯤꯡ ꯆꯩꯔꯥꯎ ꯆꯤꯡꯗꯨꯅꯦ ꯁꯤ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯝ ꯌꯥꯅꯤꯅ ꯆꯩꯔꯥꯎ ꯆꯤꯡ ꯍꯤꯖꯝ ꯂꯩꯀꯥꯏ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏ ꯍꯤꯖꯝ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯨꯝꯇ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗ ꯊꯣꯛꯄꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯥꯛꯇ ꯐꯥꯎꯗꯣꯛꯄ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛ ꯐꯥꯎꯗꯣꯛꯄꯗꯣ ꯑꯗꯨꯏꯗꯨꯔꯣ ꯍꯥꯏꯒꯤꯡ ꯑꯣꯏ ꯆꯨꯝꯃꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯝ ꯌꯥꯅꯤꯅ ꯈꯪꯅꯗꯕ ꯋꯥꯅꯤ ꯋꯥꯁꯨ ꯋꯥꯁꯤꯜꯂꯛꯑꯦꯗ ꯂꯦꯞꯄ ꯆꯠꯄꯗ ꯑꯇꯩꯁꯦ ꯀꯣꯃꯦꯟ ꯄꯤꯔꯛꯄꯁꯦ ꯂꯦꯞꯈ꯭ꯔꯦ ꯋꯥꯔꯕ ꯀꯩꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯕ꯭ꯔꯣ ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ ꯅꯣꯡꯃꯗ ꯁꯣꯛꯑꯗꯤ ꯋꯥꯔꯤ ꯂꯤꯕ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯣꯏ 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 ꯑꯗꯨꯁꯨꯅꯤꯅꯦ ꯇꯨꯁꯜꯂꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯋꯥꯔꯤ ꯂꯤ ꯌꯥꯔꯔꯣꯏ ꯁꯤꯒꯤ ꯑꯉꯥꯡ ꯁ꯭ꯋꯥꯏ ꯗꯨꯀꯥꯟꯁꯤꯀꯣ ꯁ꯭ꯋꯥꯏ ꯗꯨꯀꯥꯟꯁꯦ ꯑꯉꯥꯡ ꯇꯤꯟꯐꯝꯅꯤ ꯄꯥꯈꯪ ꯃꯆꯥ ꯇꯤꯟꯐꯝꯅꯤ ꯅꯨꯡꯗꯥꯡꯗ ꯊꯣꯛꯄ ꯌꯥꯄꯣꯟꯇꯦ ꯑꯉꯥꯡꯁꯤꯡ ꯇꯧꯏ ꯁꯤ ꯑꯉꯥꯡ ꯇꯤꯟꯐꯝꯅꯤ ꯁ꯭ꯋꯥꯏꯁꯦ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯂꯥꯏꯐꯁꯤꯒꯗꯤ ꯍꯥꯏꯗꯤ ꯕꯦꯟꯗꯔ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯁꯦ ꯕꯦꯟꯗꯔ ꯗꯨꯀꯥꯟ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯃꯣꯏꯒꯤ ꯆꯔꯥ ꯑꯃ ꯄꯤꯖꯔꯨꯄꯣꯟꯇꯦ ꯃꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯉꯥꯛꯇꯅꯤ ꯌꯥꯄꯣꯟꯇꯦ ꯃꯣꯏꯁꯨ ꯉꯝꯅꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯐꯠꯇꯦ ꯐꯩ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦꯕ ꯑꯣꯐꯤꯁꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯁꯤꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯔꯔꯣꯏ ꯆꯥꯗ ꯎꯔꯤꯁꯦ ꯏꯔꯣꯏ ꯁꯦꯝꯃꯅꯤ ꯁꯣꯟꯗꯩꯁꯦ ꯁꯤꯁꯦ ꯏꯔꯣꯏ ꯁꯦꯝꯃꯅꯤ ꯉꯥꯜꯂꯤꯁꯦ ꯆꯤꯡꯗꯨꯅꯤ ꯁꯤꯁꯦ ꯏꯔꯣꯏ ꯁꯦꯝꯕꯗꯣ ꯑꯣꯏꯔꯝꯃꯣꯏ ꯁꯤ ꯈꯔ ꯆꯠꯂꯝꯒꯅꯤ ꯈꯪꯗꯦ ꯀꯗꯥꯏꯅꯣ ꯁ꯭ꯋꯥꯏꯁꯦ
ꯇꯥꯀꯤꯌꯦꯜ ꯀꯥꯏꯗꯣ ꯑꯣꯏꯔꯝ ꯇꯥꯏ ꯁꯣꯝꯗꯤ ꯃꯧꯅꯥꯁꯤꯡꯁꯦ ꯆꯥꯛ ꯊꯣꯛꯑ ꯆꯠꯂꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯃꯣꯏ ꯅꯨꯄꯥ ꯊꯕꯛ ꯇꯧꯔꯗꯤ ꯑꯗꯨꯅꯅꯤ ꯅꯨꯄꯤꯁꯥ ꯅꯨꯄꯥ ꯃꯌꯨꯝ ꯄꯥꯟꯕꯗ ꯌꯦꯡꯉ ꯄꯥꯜꯂꯨ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯒꯅꯨ ꯍꯥꯏꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯌꯥꯝꯅ ꯍꯥꯏꯔꯔꯣꯏꯒꯦ ꯑꯃꯨꯛ ꯁꯥꯎꯅꯔꯛꯄ ꯌꯥꯎꯅꯔꯛꯀꯅꯤ ꯌꯥꯝ ꯈꯪꯉꯤꯗ ꯍꯥꯏꯖꯜꯂꯛꯇꯅ ꯑꯃꯨꯛ ꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯤꯅ ꯊꯣꯡꯅꯕ ꯌꯥꯎꯈ꯭ꯔꯦꯍꯦ 11 ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯤ ꯌꯦꯡꯉꯤꯁꯦ ꯃꯤ 18ꯇ ꯉꯥꯏꯈ꯭ꯔꯦ ꯚꯨꯠꯀꯤ ꯋꯥꯔꯤꯁꯦ ꯍꯌꯦꯡꯔꯣ ꯍꯌꯦꯡꯁꯤ ꯈꯪꯗꯦ ꯉꯝꯒꯗ꯭ꯔꯥ ꯍꯌꯦꯡꯁꯦ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯪꯆꯤꯠ ꯑꯣꯏꯗꯤ ꯌꯥꯕ ꯍꯪꯆꯤꯠ ꯑꯣꯏꯗꯤ ꯊꯥꯒꯠꯂꯛꯄ ꯌꯥꯕ ꯍꯌꯦꯡꯁꯦ ꯁꯪꯗꯧ ꯃꯥꯟꯗꯦ ꯍꯣꯏ ꯌꯦꯡꯒꯦ ꯊꯥꯒꯠꯅꯕꯗꯤ ꯍꯣꯠꯅꯒꯦꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯍꯪꯆꯤꯠꯇꯤ ꯁꯣꯏꯗ꯭ꯔꯦ ꯍꯪꯆꯤꯠ ꯑꯣꯏꯗꯤ ꯚꯨꯠꯀꯤ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯂꯤꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯂꯤꯔꯔꯣꯏꯒꯦ ꯑꯣꯀꯦꯟ ꯉꯁꯤꯒꯤ ꯂꯤꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯤꯕꯕꯨꯗꯤ ꯂꯤꯕ ꯌꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯔꯣꯏꯒꯦ ꯉꯁꯤꯒꯤ ꯂꯤꯔꯛꯑꯣ ꯍꯥꯏꯗꯤ ꯂꯤꯔꯛꯀꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯂꯤꯔꯝꯕ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯚꯨꯠꯀꯤ ꯋꯥꯔꯤ ꯂꯤꯔꯛꯀꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯔꯣꯏ ꯁꯦꯝꯗ꯭ꯔꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯇꯤꯆꯔꯁ ꯗꯦꯁꯦ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦ 5 ꯁꯦꯞꯇꯦꯝꯕꯔ ꯍꯪꯆꯤꯠ 5 ꯁꯦꯞꯇꯦꯝꯕꯔ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤ ꯇꯥꯡ ꯀꯌꯥ ꯗꯦꯠ 2 3 4 ꯉꯁꯤ 3ꯔꯥ ꯉꯁꯤ ꯗꯦꯠ 3 4 5 ꯍꯪꯆꯤꯠꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯂꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯤꯔꯛꯑꯣ ꯍꯥꯏꯕ ꯀꯔꯝꯕꯅꯣ ꯋꯥꯔꯤꯁꯤ ꯂꯤꯔꯛꯑꯣ ꯍꯥꯏꯁꯤꯕꯨ ꯉꯁꯥꯏ ꯋꯥꯔꯤ ꯑꯃ ꯂꯣꯏꯁꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯀꯦ ꯁꯅꯝꯒꯤꯗꯣ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯀꯥꯈꯠꯂꯒ ꯂꯩꯕꯗꯣ ꯑꯩ ꯐꯝꯊꯔꯒꯦ ꯋꯥꯔꯦ ꯏꯂꯦꯛꯁꯟ ꯏꯂꯦꯛꯁꯟ ꯀꯩꯅꯣꯒꯤꯗꯣ ꯚꯤꯗꯤꯑꯣꯒꯤ ꯑꯗꯨꯃꯥꯏꯅ ꯂꯤꯔꯛꯑꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣꯒꯤ ꯑꯗꯨꯃꯥꯏꯅ ꯂꯤꯔꯛꯑꯣ ꯍꯥꯏꯗꯣ ꯇꯥꯏ ꯑꯇꯩꯗꯗꯤ ꯍꯣꯏ ꯂꯤꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅꯗꯤ ꯂꯤꯕꯗ ꯇꯜꯂꯤꯗ ꯚꯤꯗꯤꯑꯣꯗꯨꯗꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯂꯤꯔꯛꯄꯗꯣ ꯐꯔꯛ ꯇꯥꯗ꯭ꯔꯣ
ꯑꯣꯀꯦꯟ ꯂꯤꯔꯛꯀꯦ ꯃꯊꯪꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯅ 90,000ꯃꯨꯛ ꯌꯧꯋꯤ ꯌꯦꯡꯕꯁꯤꯅ ꯃꯤ 12 ꯈꯛ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯥꯅꯤ ꯃꯤꯁꯇꯔ ꯕꯤꯁꯀꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯌꯦꯡꯍꯜꯂꯨꯕꯕꯨ ꯃꯤꯍꯨꯟ ꯁꯨꯗꯦ ꯍꯥꯏꯔꯛꯑꯦ ꯃꯤꯍꯨꯟ ꯁꯨꯗꯦ ꯍꯥꯏꯔꯛꯑꯦ ꯑꯇꯤꯌꯥꯁꯤ ꯐꯖꯗ꯭ꯔꯦ ꯊꯥꯁꯨ ꯊꯣꯛꯏ ꯃꯣꯕꯥꯏꯜꯁꯤꯅ ꯀꯦꯃꯦꯔꯥꯁꯤ ꯁꯦꯡꯕꯁꯤꯅ ꯊꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯕꯜꯕ ꯊꯥꯟꯕ ꯃꯥꯜꯂꯦ ꯃꯤꯁꯇꯔ ꯕꯤꯁꯀꯤꯗꯨꯅꯤ ꯃꯊꯪ ꯊꯥꯒꯠꯂꯛꯇꯣꯏꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃ ꯊꯥꯒꯠꯂꯛꯀꯦ ꯑꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯗꯤ ꯀꯩꯅꯣꯅꯤ ꯔꯤꯌꯦꯜꯃꯤꯅꯤ ꯑꯥꯏꯐꯣꯟꯗꯣ ꯀꯗꯥꯏꯗꯩꯅꯣꯗ ꯑꯥꯏꯐꯣꯟꯒ ꯄꯥꯏꯔꯨ ꯌꯥꯗꯕ ꯍꯧꯖꯤꯛ ꯃꯣꯏ ꯑꯥꯏꯐꯣꯟꯗꯣ ꯀꯩꯅꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯑꯥꯏꯐꯣꯟꯒ ꯄꯥꯏꯕꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯤ ꯑꯩ ꯄꯥꯏꯅꯤꯡꯉꯅꯤ ꯃꯥꯄꯜ ꯇꯥꯔ ꯃꯥꯜꯂꯦ ꯑꯃꯁꯦ ꯃꯣꯏꯁꯦ ꯁꯤꯜꯂꯤ ꯃꯥꯜꯂꯤ ꯃꯣꯏꯁꯤ ꯗ꯭ꯌꯨꯇꯤ ꯁꯤꯟꯅꯔꯤꯅꯤ ꯁꯤꯟꯈꯔꯦ ꯑꯗꯨ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯊꯧꯅꯔꯤ ꯕꯦꯟꯗꯔꯗꯅꯤ ꯆꯠꯂꯤꯁꯤꯁꯦ ꯒꯥꯔꯤ ꯊꯧꯔꯤ ꯃꯌꯥꯝꯁꯦ ꯕꯦꯟꯗꯔ 5ꯔ 6ꯔ ꯁꯨꯔꯝꯅꯤ ꯁꯣꯝꯗ ꯍꯥꯡꯉꯤꯁꯦ ꯍꯣꯔꯔꯒꯤ ꯏꯁꯇꯣꯔꯤꯁꯦ ꯀꯔꯤ ꯈꯜꯂꯛꯄꯗꯒꯤ ꯁꯦꯝꯈꯤꯕꯅꯣ ꯑꯗꯨꯝ ꯑꯩꯅꯁꯨ ꯈꯔ ꯄꯥꯝꯖꯕ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯗꯨꯒ ꯍꯣꯔꯔꯁꯤꯅ ꯃꯤꯅ ꯌꯥꯝꯅ ꯇꯥꯟꯅꯕ ꯑꯗꯨꯒꯤ ꯍꯣꯔꯔꯗ ꯑꯣꯏꯅ ꯇꯥꯔꯕ ꯑꯩꯁꯨ ꯊꯦꯡꯉꯦ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯐꯅꯁꯨ ꯀꯨꯏꯔꯝꯃꯅꯤ ꯀꯌꯥ ꯃꯤꯅꯤꯠ 30 ꯄꯨꯡꯈꯥꯏꯃꯨꯛ ꯁꯨꯔ ꯃꯥꯜꯂꯦ ꯑꯗꯣ ꯍꯌꯦꯡ ꯁꯪꯉꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯚꯁꯤ ꯊꯥꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯨ ꯄꯣꯊꯥꯔꯣ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯊꯝꯃꯒꯦ ꯂꯥꯏꯚꯁꯦ ꯀꯛꯊꯠꯆꯔꯒꯦꯀꯣ ꯔꯥꯅꯤ ꯗꯨꯔꯒꯥꯃꯇꯤꯒꯤ ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯤ ꯊꯝꯃꯒꯦꯀꯣ ꯀꯣꯔꯧ ꯊꯝꯃꯒꯦ ꯅꯣꯏ ꯊꯥꯡꯃꯩꯕꯟ ꯂꯩꯀꯥꯏꯗꯤ ꯍꯧꯖꯤꯛ ꯉꯜꯂꯝꯈꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯦꯡꯉꯦ ꯊꯝꯃꯒꯦ ꯀꯣꯔꯧ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ